ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔ ꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯥꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯨꯅꯥꯟ ꯑꯃꯗꯤ ꯑꯁꯪꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯩꯄꯥꯛ ꯑꯃꯗꯤ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯤ꯫ ꯑꯅꯤꯃꯛ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯦ꯫ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗꯤ ꯌꯥꯅꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯥꯕ ꯑꯃꯗꯤ ꯂꯥꯏꯖ ꯈꯨꯡꯒꯪꯒꯤ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯈꯥꯕꯅ, ꯅꯪꯕꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯀꯔꯤꯕꯨ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯣꯗ? ꯀꯩꯅꯣ ꯄꯥꯎꯈꯨꯝꯗꯨꯕꯨ? ꯑꯗꯨ ꯆꯥꯔꯦ ꯑꯗꯥ ꯆꯥꯔꯦ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯕꯗꯨꯗ ꯀꯣꯆꯤ ꯍꯦꯛꯇ ꯀꯣꯠꯂꯒ ꯉꯥꯡꯏ꯫ ꯍꯣꯏ ꯏꯀꯥꯏꯖꯩꯌꯦ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯕꯨ? ꯈꯪꯗꯦ, ꯏꯀꯥꯏ꯫ ꯑꯗꯣ ꯇꯥꯗꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯑꯩꯁꯨ ꯍꯥꯏꯔꯣꯏ, ꯅꯪꯒꯤ ꯍꯥꯏꯌꯨ ꯌꯥꯗꯕꯅꯤꯅ꯫ ꯑꯁ, ꯅꯪꯁꯤꯃ ꯅꯨꯄꯤꯒ ꯆꯞ ꯍꯤꯡꯃꯥꯅꯤ꯫ ꯃꯥꯟꯅꯗꯗꯤ ꯀꯩꯅꯣ? ꯅꯪꯅ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯍꯥꯟꯅ ꯍꯪꯕꯅꯤ, ꯅꯪꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗ ꯇꯥꯕ꯫ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯈꯥꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ꯫ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯏꯁ, ꯑꯩꯕꯨ ꯀꯥꯏꯗ ꯐꯖꯔꯤꯕ? ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦ꯫ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯉꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯕꯥ, ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ, ꯏꯀꯥꯏꯖꯩ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ꯫ ꯑꯁꯦꯡꯕ, ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕꯅꯤ꯫ ꯏꯁ, ꯌꯥꯝ ꯃꯥꯜꯂꯤꯀꯣ꯫ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ? ꯀꯃꯥꯏ ꯇꯧꯔꯤꯕ? ꯑꯩꯅ ꯈꯜꯂꯤ, ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯖꯥꯠꯅꯣ? ꯑꯩꯕꯨ ꯀꯃꯥꯏ ꯈꯪꯒꯅꯤ? ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯦꯛꯇ ꯍꯪꯂꯨꯁꯤꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯪꯂꯨꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯁꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯃꯥꯏ ꯇꯧꯔꯕ? ꯃꯈꯥ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯃꯈꯥ ꯇꯥꯔꯛꯑꯣꯕ꯫ ꯏꯁ, ꯇꯥꯅꯤꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯗꯩꯗꯤ ꯑꯩ ꯌꯨꯝ ꯍꯜꯂꯦ꯫ ꯌꯨꯝꯗꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯃꯤꯠꯁꯤꯗ ꯎꯗꯨꯅ ꯂꯩ꯫ ꯏꯁꯥꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯅ ꯂꯦꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯑꯗꯨꯗꯩ ꯑꯩꯅ ꯈꯜꯂꯤ, ꯃꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯐꯝ ꯈꯪꯒꯗꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯦ꯫ ꯍꯦ ꯏꯁꯣꯔ, ꯃꯥꯒ ꯑꯃꯨꯛꯇꯗꯤ ꯈꯪꯅꯍꯟꯕꯤꯌꯨꯕ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯏ ꯈꯨꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯁꯣꯔꯅ ꯇꯥꯛꯂꯛꯄ꯭ꯔꯣ? ꯇꯥꯛꯂꯛꯏ꯫ ꯑꯦ, ꯀꯃꯥꯏꯅ? ꯑꯩꯒꯤ ꯃꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯈꯥꯕ, ꯅꯪꯅ ꯅꯤꯡꯂꯤꯕꯗꯨ ꯊꯨꯡꯒꯦ ꯍꯥꯏꯔꯕꯗꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕ ꯆꯤꯡ ꯀꯥꯕ ꯆꯠꯂꯨ꯫ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ ꯍꯥꯏꯗꯅ꯫ ꯏꯁ, ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯅꯦ ꯌꯦꯡꯕꯅꯤ꯫ ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯑꯩꯅ ꯆꯩꯔꯥꯎꯕ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯈꯤꯕ꯫ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯍꯣꯏ, ꯌꯥꯝ ꯃꯥꯜꯂꯦ꯫ ꯈꯔ ꯃꯥꯜꯂꯤꯉꯩꯗ ꯇꯣꯛꯍꯧꯔꯦ ꯏꯕꯨꯡꯉꯣ꯫ ꯊꯥꯖꯗ꯭ꯔꯒ ꯇꯣꯛ, ꯑꯩꯗꯤ ꯂꯤꯈꯤꯗꯣꯔꯤ꯫ ꯂꯤꯌꯨ ꯂꯤꯌꯨ, ꯇꯥꯗ ꯌꯥꯗꯕꯅꯤꯅ ꯇꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯗꯩꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯁꯨ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯆꯤꯡ ꯀꯥꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯅꯪꯅ ꯅꯁꯛ ꯐꯖꯔꯕꯅꯤ ꯁꯥꯗꯅ ꯆꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯦ꯫ ꯏꯁ, ꯀꯥꯏꯗ ꯆꯥꯎꯊꯣꯛꯏꯕ? ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯟꯈꯤ ꯐꯖꯕ꯫ ꯑꯩꯅ ꯅꯪꯕꯨ ꯁꯛꯈꯪꯅꯕ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯅꯪꯅ ꯄꯥꯛ ꯇꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯣ ꯃꯃꯜ ꯂꯩꯍꯜꯂꯤꯅꯤ ꯀꯥꯏꯗꯅ꯫ ꯑꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯇꯧꯖꯗꯦꯀꯣ꯫ ꯃꯤ ꯆꯨꯝꯅ ꯏꯀꯥꯏꯗꯅ ꯇꯧꯕꯗꯨ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯏꯀꯥꯏ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯈꯪꯉꯕꯣ? ꯑꯩꯁꯨ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯗꯤ꯫ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯍꯥꯏꯌꯨꯅꯤ꯫ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯀꯟꯈꯤꯕ ꯅꯃꯥꯏꯗꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯀꯟꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯆꯥꯔꯛꯄꯅꯣ ꯈꯪꯗꯦ, ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯅꯣꯛꯆꯩ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪꯒ ꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣꯠꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯒ ꯈꯪꯅꯕ ꯐꯪꯂꯤꯕꯁꯤ꯫ ꯑꯗꯨ ꯅꯠꯇꯕꯤ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯂꯩꯔꯝꯂꯕ ꯅꯪ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯏꯁ, ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ? ꯍꯧꯖꯤꯛꯇꯤꯅꯦ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ, ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤꯅ꯫ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ, ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯅꯥꯒ ꯈꯪꯅꯔꯝꯂꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ꯫ ꯌꯥꯝ ꯈꯃꯟ ꯆꯥꯎꯗꯧꯔꯤꯅ꯫ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ マꯟꯕ꯭ꯔꯅꯦ? ꯀꯅꯥꯅ ꯈꯪꯕ, ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯣꯏꯔꯝꯂꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯤꯗꯣ꯫ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ
ꯏꯅꯥꯛꯇ ꯍꯦꯛ ꯂꯩꯇ꯭ꯔꯤꯈꯩ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯛꯅꯒ ꯐꯖꯕꯅꯤ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯝꯕꯟꯖꯥꯎ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯂꯤ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯍꯧꯒꯠꯇꯅꯒ ꯇꯧꯔꯤꯗꯨꯕꯣ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯒꯠꯂꯤꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯤ ꯐꯝꯃꯣ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯁꯥꯎꯖꯤꯟꯅꯩ ꯌꯥꯔꯦ ꯑꯩꯕꯨ ꯊꯥꯖꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯔꯨꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯔꯝꯗ꯭ꯔꯕ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯂꯧꯅꯝꯂꯥꯡꯗ ꯑꯩꯁꯦ ꯊꯨꯔꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯗ ꯈꯥꯕ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯤꯗꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯅꯪꯁꯤ ꯁꯤ ꯐꯝꯃꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯂꯥꯏꯖꯕꯨ ꯆꯤꯡꯊꯒꯦ ꯇꯧꯏ ꯐꯝꯃꯣꯏꯁꯦ ꯊꯥꯗꯣꯛ ꯈꯨꯠꯁꯤ ꯅꯪ ꯑꯗꯨꯝ ꯐꯝꯃꯨ ꯈꯥꯕ ꯊꯦꯝꯕ ꯍꯧꯔꯛꯏ ꯅꯪꯅ ꯁꯥꯎꯔꯤꯅꯦ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯌꯥꯔꯦ ꯌꯦꯡꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ ꯂꯥꯏꯖ ꯅꯪ ꯁꯥꯎꯔꯅꯨꯁꯤ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯕ ꯁꯤ ꯅꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯑꯣꯕ ꯂꯥꯏꯖ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯈꯧ ꯊꯣꯛꯇ ꯅꯣꯛꯂꯤ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯔꯗꯤ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯗꯦꯕ ꯅꯪ ꯁꯥꯎꯕ ꯐꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯄꯥꯝꯕ ꯍꯥꯏ ꯑꯩ ꯇꯧꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯤ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯂꯩꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯃꯤꯠꯄꯦꯠꯅ ꯌꯦꯡꯉꯨ ꯑꯩ ꯑꯥꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯗ ꯀꯥꯔꯒ ꯑꯣꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯂꯥꯏꯖ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯅ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯐꯔꯦ ꯅꯪꯅ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯔꯨꯔꯒꯦ ꯅꯪ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯤꯡꯉꯝꯗꯕꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯅ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯐꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯅ ꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪꯅ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ ꯅꯪꯇ ꯎꯄꯥꯜꯒꯨꯝ ꯂꯦꯡꯗꯅ ꯂꯦꯞꯄꯤꯌꯣ ꯎꯔꯤꯒꯨꯝ ꯌꯦꯠꯆꯒꯦ ꯅꯈꯥꯗ ꯏꯁ ꯃꯤ ꯊꯦꯝꯕꯗꯤ ꯍꯩꯔꯦꯅꯦ ꯊꯦꯝꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯈꯪ ꯑꯗꯣ ꯁꯥꯎꯔꯅꯨꯁꯦ ꯄꯥꯝꯃꯨꯕ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯦꯕ ꯈꯥꯕ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯊꯦꯝꯂꯕꯗ ꯁꯥꯎꯕ ꯐꯈ꯭ꯔꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯆꯤꯛꯄ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯖ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯤ ꯃꯦꯝꯇꯣꯟꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯏꯃꯥ ꯑꯩ ꯊꯥꯔꯦ ꯈꯣꯏꯗ ꯆꯠꯂꯨꯕꯅꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯪꯉꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯅꯄꯥ ꯂꯥꯛꯂꯒ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯣꯡꯂꯨꯔꯒꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯤ ꯃꯃꯥ ꯃꯆꯥ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯏꯄꯥꯛ ꯍꯟꯖꯤꯜꯂꯛꯏ ꯅꯃꯥꯅ ꯆꯥꯛ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥ ꯆꯊꯣꯏꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯤꯕꯅꯣ ꯂꯥꯏꯖ ꯁꯤꯡ ꯆꯥꯛꯇꯕꯒꯤ ꯀꯥꯝꯕ ꯍꯣꯠꯅꯔꯤ ꯃꯩꯈꯨꯅꯁꯨ ꯄꯨꯡ ꯃꯝꯃꯝꯃꯤ ꯕꯥꯕꯥ ꯏꯟꯖꯥꯡꯒ ꯊꯣꯡꯗ꯭ꯔꯤꯗ ꯁꯤꯡꯅꯒ ꯃꯔꯣꯜ ꯑꯃ ꯆꯥꯛꯇꯕꯅꯤ ꯃꯤꯠꯁꯤꯁꯨ ꯊꯨꯞꯄꯅ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯁꯤꯡꯗꯨ ꯆꯥꯛꯇ꯭ꯔꯅꯤ ꯑꯗꯨꯅ ꯃꯩꯈꯨ ꯀꯥꯔꯤꯕꯅꯤ ꯅꯠꯇꯦ ꯁꯤꯡ ꯑꯀꯪꯕ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯃꯥ ꯅꯪꯁꯨ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯅꯨꯡꯗꯥꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯤꯡ ꯑꯀꯪꯕꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯝꯁꯤꯕ ꯆꯥꯛ ꯊꯣꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯀꯨꯏꯔꯔꯣꯏ ꯈꯨꯔꯥ ꯊꯝꯕ ꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯁꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨ ꯌꯥꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯊꯥꯔꯗꯧꯅꯤ ꯏꯆꯥꯁꯤꯗꯤ ꯉꯥꯏꯈꯣꯅꯦ ꯑꯇꯩ ꯂꯩꯔꯤ ꯋꯥ ꯑꯃ ꯇꯝꯒꯦꯅꯦ ꯀꯔꯤ ꯋꯥꯅ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒ ꯅꯍꯥꯟꯋꯥꯏ ꯁꯥꯎꯅꯈꯤꯕ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯃꯨꯅꯥꯟ ꯍꯥꯏꯕ ꯁꯦꯜ ꯄꯥꯏꯕ ꯌꯥꯝꯅ ꯃꯨꯛꯄ ꯅꯨꯄꯥꯗꯣ ꯉꯁꯥꯏ ꯊꯦꯡꯅꯩ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯂꯤꯀꯥꯟꯗ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯖꯤꯜꯂꯛꯑꯦ ꯑꯁ ꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯃꯤ ꯑꯇꯩꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯖꯥꯠ ꯅꯠꯇꯦ ꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯥꯎꯅꯤꯡꯕꯅ ꯈꯨꯠꯁꯥꯁꯦ ꯃꯔꯤꯡ ꯆꯠꯄ ꯖꯥꯠ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯗꯦ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯨꯅꯥꯟ ꯍꯥꯏꯔꯤꯁꯤ ꯈꯥꯕꯒꯤ ꯃꯄꯥ ꯑꯣꯏꯔ ꯖꯥꯠꯂ ꯃꯣꯏ ꯃꯄꯥꯁꯨ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯅꯩ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯃꯥ ꯂꯩꯐꯝ ꯈꯪꯗꯦ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯨꯅꯥꯟ ꯑꯃꯗꯤ ꯃꯩꯄꯥꯛ ꯌꯥꯅꯗꯦ ꯍꯥꯏꯕꯁꯤ ꯂꯥꯏꯖ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯄꯥꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯂꯥꯏꯖ ꯆꯥꯛ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯃꯦꯝꯇꯣꯟꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯆꯪꯂꯕꯗꯤ
ꯆꯥꯛꯁꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯗ ꯅꯪ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯆꯥꯗꯣꯏꯕ ꯂꯥꯛꯑꯣꯅꯦꯍꯦ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤꯗꯅ ꯅꯠꯇꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯆꯥꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕ ꯁꯨꯝ ꯆꯥꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯆꯥꯈ꯭ꯔꯦ ꯂꯥꯏꯖ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖ ꯃꯉꯣꯟꯗ ꯇꯥꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯦꯝꯇꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏ ꯄꯥꯕꯅ ꯉꯁꯥꯏ ꯍꯥꯏꯗꯨꯕꯨ ꯃꯨꯅꯥꯟ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒꯁꯨ ꯅꯍꯥꯟꯋꯥꯏ ꯁꯥꯎꯅꯈꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯗꯣ ꯍꯧꯖꯤꯛꯁꯨ ꯅꯥꯄꯜ ꯇꯧꯕ ꯇꯣꯛꯇ꯭ꯔꯤ ꯑꯩꯗꯤ ꯇꯟꯗꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯦ ꯃꯥꯒꯤꯗꯣ ꯑꯩ ꯌꯥꯎꯕꯗꯨꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯃꯣꯏ ꯄꯥꯕ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯂꯥꯏꯔꯕ ꯃꯤꯁꯤꯡꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯎꯁꯤꯠꯇꯕꯅꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯇꯧꯈꯤꯕꯗꯣ ꯑꯩꯗꯤ ꯁꯨꯛꯀꯥꯎ ꯀꯥꯎꯗꯦ ꯃꯥ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯣꯏꯗ ꯃꯃꯥ ꯆꯥꯛꯇꯨꯝ ꯆꯥꯎ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯥꯅ ꯎꯁꯤꯠꯇꯕ ꯄꯨꯡꯌꯥ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯇꯣꯛꯑꯁꯤ ꯃꯃꯥ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯧꯕ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯏꯄꯥꯛꯇꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯃꯦꯝꯇꯣꯟꯗꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯏꯖ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯈꯥꯕꯒꯤ ꯃꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯈꯣꯏꯅ ꯈꯪꯂꯛꯂꯗꯤ ꯑꯩ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤꯅ ꯑꯩꯅ ꯀꯤꯖꯔꯤꯁꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯃꯦꯝꯇꯣꯟꯅ ꯆꯠꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯨ ꯆꯥꯛꯁꯨ ꯆꯥꯗꯦ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯥꯏ ꯊꯥꯔꯤꯛꯈꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯄꯗꯨꯗ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯩꯗꯤ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯈꯜꯂꯨꯏ ꯑꯗꯣ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯒ ꯇꯨꯝꯕꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯇꯨꯝꯃꯨꯔꯣ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯇꯨꯝꯕ ꯆꯪꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯋꯥꯈꯜꯗꯣꯅꯤ ꯍꯦꯛ ꯇꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯨꯅꯥꯟ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯁꯪꯕꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯅꯨꯄꯥ ꯂꯥꯎꯅꯦ ꯁꯤꯗ ꯐꯝ ꯋꯥ ꯉꯥꯡꯅꯁꯤꯅꯤ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧꯁꯥꯟ ꯀꯥꯔꯛꯀꯗꯧꯕꯁꯤꯡꯗꯨ ꯁꯨꯅ ꯀꯥꯔꯛꯂꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯌꯥꯝ ꯋꯥꯠꯂꯤꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯀꯅꯥ ꯋꯥꯠꯂꯤꯒ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤꯡꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯀꯥꯔꯛꯇ꯭ꯔꯤꯗ ꯑꯃ ꯑꯅꯤꯗ ꯉꯥꯏꯔꯤꯗ ꯂꯥꯛꯄꯗꯤ ꯍꯦꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯥꯟ ꯀꯥꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕ ꯃꯣꯏ ꯈꯪꯒꯅꯤ ꯃꯤꯒꯤ ꯂꯧ ꯎꯅꯤ ꯍꯥꯏꯕꯗꯤ ꯈꯪ ꯑꯗꯨꯒ ꯂꯧꯁꯥꯟ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯁꯤꯡꯗꯣ ꯑꯩ ꯇꯧꯒꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯇꯩ ꯃꯅꯥꯎ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯗꯤ ꯅꯨꯄꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯩ ꯋꯥ ꯂꯩꯇꯦ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯆꯤꯜꯂꯤ ꯍꯣꯏꯅꯦ ꯅꯨꯄꯥ ꯃꯣꯏꯁꯤ ꯃꯥꯞ ꯇꯥꯃꯟꯗꯦ ꯈꯔ ꯈꯪꯍꯟꯕ ꯐꯩ ꯑꯗꯨꯅꯤ ꯑꯩ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯤꯛ ꯇꯧꯔꯒꯦ ꯃꯇꯝ ꯆꯥꯅ ꯄꯤꯅꯤ ꯈꯪꯗ꯭ꯔꯗꯤ ꯃꯇꯨꯡ ꯎꯍꯟꯕꯒꯤ ꯋꯥ ꯂꯩꯇꯦ ꯆꯠꯄꯤꯔꯨꯔꯣ ꯅꯨꯄꯥ ꯈꯔꯅꯦ ꯊꯤꯅ ꯉꯥꯡꯂꯝꯃꯨ ꯉꯥꯏꯈꯣꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯆꯥ ꯅꯨꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯎꯗꯦꯅ ꯍꯣ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ ꯍꯣꯏ ꯍꯧꯗꯣꯛꯎꯁꯨ ꯑꯗꯨꯒꯅꯦ ꯃꯥ ꯍꯧꯖꯤꯛ ꯄꯥꯈꯪ ꯍꯩꯗꯨ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯃꯃꯥ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯆꯥꯗꯅ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯤꯒ ꯑꯃꯨꯛ ꯇꯤꯟꯅꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯑꯇꯩ ꯂꯥꯏꯔꯤ ꯅꯨꯄꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯡꯃꯒꯤ ꯑꯩꯈꯣꯏꯗꯧꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ ꯇꯥꯗ ꯏꯕꯣꯍꯜꯂꯣ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯅꯤꯡꯁꯤꯡꯉꯤ ꯂꯦꯝꯕꯤ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯥ ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯗꯨ ꯑꯩꯗꯤ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯣ ꯈꯪꯉꯦ ꯉꯔꯥꯡ ꯑꯩꯅ ꯋꯥꯡꯃ ꯆꯠꯂꯨꯕꯗ ꯎꯔꯛꯄꯅꯤ ꯑꯩꯅ ꯃꯥ ꯍꯦꯛ ꯎꯕꯗ ꯐꯖꯃꯟꯈ꯭ꯔꯗꯨꯅ ꯍꯪꯕꯗ ꯇꯥꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ ꯏꯃꯧ ꯀꯥꯏꯗꯣ ꯄꯥꯝꯂꯛꯑꯦ ꯅꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯕ꯭ꯔꯅꯦ ꯍꯥꯏꯗ꯭ꯔꯤꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤꯗ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯃꯤ ꯊꯤꯒꯗꯧ ꯇꯥꯗꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯔꯕꯅꯤ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯆꯣꯞꯄꯔꯣꯏ ꯑꯗꯨꯅꯤ ꯅꯨꯄꯥ ꯌꯥꯔꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯁꯤꯕ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯂꯧ ꯎꯕꯁꯤꯡꯗꯣ ꯍꯥꯟꯅ ꯎꯅꯔꯨꯈꯤꯒꯦ ꯆꯠꯄꯤꯔꯨꯔꯣ ꯑꯁꯨꯝꯅ ꯃꯨꯅꯥꯟ ꯆꯠꯈ꯭ꯔꯤ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯀꯧꯔꯛꯏ
이봉아, 자퇴봐. 낭보 따라브로. 허글로네 탱이네 낭보. 나빠는 사람 러버니고. 오 허글로, 마빠는 톡로 이마가 와리사는 실로. 가봐. 하강 와와 잔두는 톡레이. 그대로 이마, 그래 해보노. 낭보 탱네 도만 크레니야. 나사도 파라로이네. 거리노 와리사시부, 거리 와리노 이마. 예ngồi, 이마 와하이기. 낭 이만 하이세 야다바니고. 어스, 하이도데 하이데도가. ꯌꯦꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯪ ꯄꯥꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯗꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯍꯥꯏꯕꯕꯨ ꯅꯪꯅ ꯇꯣꯝꯇꯅꯤꯗꯣ ꯑꯗꯨꯅ ꯅꯪꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯃꯥ ꯑꯗꯨꯒꯤꯔꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯤ ꯍꯥꯏ ꯑꯗꯨꯈꯛꯀꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯗꯨ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯔꯨꯗꯅ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕ ꯋꯥꯔꯤ ꯑꯗꯨꯅ ꯏꯃꯥꯗꯤ ꯏꯃꯧ ꯄꯥꯝꯃꯤ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯀꯥꯏꯗꯩ ꯋꯥꯅꯣꯗꯣ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯁ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏ ꯑꯍꯜ ꯌꯥꯝ ꯑꯣꯏꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯍꯥꯏ ꯑꯍꯜ ꯑꯣꯏꯅꯤꯡꯕꯒꯤ ꯅꯠꯇꯦꯅꯦꯍꯦ ꯃꯧ ꯊꯤꯔꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯍꯥꯏ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯏꯁꯤꯟ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯕ ꯑꯃ ꯂꯩ ꯃꯗꯨ ꯏꯃꯥꯅ ꯍꯥꯏꯅꯔꯨꯔꯕꯅꯤ ꯀꯌꯥꯗꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯤꯗꯨꯕꯨ ꯃꯥ ꯅꯪ ꯆꯣꯞꯆꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯌꯥꯗꯕ ꯌꯥꯔꯦ ꯃꯁꯛꯀ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪ ꯎꯔꯒ ꯈꯪꯒꯅꯤ ꯏꯁ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯩꯅꯣ ꯑꯣ ꯋꯥꯡꯃꯒꯤ ꯇꯥꯗꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯐꯖꯃꯟꯕꯗꯨꯗ ꯏꯃꯥꯅꯅꯦ ꯏꯃꯧ ꯑꯣꯏꯅꯤꯡꯂꯛꯄ ꯑꯗꯨꯒ ꯇꯥꯗꯗꯣ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯑꯩꯈꯣꯏꯒꯅꯦ ꯉꯥꯏ ꯁꯦꯜ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣꯗ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯁꯨꯡꯉꯝ ꯉꯝꯂ ꯍꯥꯏꯁꯤꯅꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯆꯣꯞꯆꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯆꯪꯈ꯭ꯔꯦ ꯍꯥꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ ꯌꯥꯗꯕꯅꯤꯀꯣ ꯅꯪ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯃꯅꯥꯗ ꯍꯥꯞꯇꯦꯃꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯍꯥꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒ ꯂꯦꯡꯒꯥ ꯆꯥꯗꯕ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤꯀꯣ ꯃꯗꯨ ꯍꯦꯛ ꯇꯧꯔꯛꯂꯕ ꯅꯪ ꯅꯄꯥꯒꯤ ꯃꯤꯍꯨꯟ ꯈꯪꯂꯦꯗꯅ ꯑꯁꯪꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯇꯧ ꯊꯕꯛꯁꯦ ꯈꯔ ꯊꯨꯖꯤꯟꯗꯕ ꯌꯥꯗꯦ ꯈꯥꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯈꯥꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯤꯕꯨ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯈꯪꯕ ꯃꯤꯅꯤ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯃꯥ ꯃꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯥꯕꯗꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯨꯅꯥꯟꯒ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯈꯥꯕꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯗꯕꯅꯤ ꯃꯣꯏꯅ ꯃꯤꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯪ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯣꯏꯅ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯦ ꯃꯣꯏꯒꯤ ꯂꯝ ꯆꯥꯕꯗ ꯍꯥꯏꯗꯨꯅ ꯂꯩ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗꯤ ꯁꯦꯜ ꯄꯥꯏꯕꯗ ꯊꯤꯗꯅ ꯂꯩꯔꯕꯅꯤ ꯑꯉꯛꯄꯅꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯈꯥꯕ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯥꯕꯅ ꯂꯥꯏꯖ ꯅꯪꯅ ꯅꯁꯛ ꯑꯁꯨ ꯌꯥꯝ ꯐꯖꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯁꯦꯡꯕꯒꯤꯅꯤ ꯅꯠꯇꯦ ꯅꯪꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯒ ꯁꯨꯛꯈꯟ ꯈꯜꯂꯝꯗꯧ ꯃꯥꯟꯗꯦꯕꯣ ꯅꯪꯗꯤ ꯈꯟꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯈꯜꯂꯤꯅ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯇꯕꯨ ꯎꯗꯨꯅ ꯂꯩ ꯆꯥꯔꯤ ꯆꯥꯅ ꯎꯏ ꯇꯨꯝꯅ ꯎꯏ ꯌꯥꯔꯦ ꯅꯇꯥ ꯇꯧꯔꯅꯨ ꯏꯕꯨꯡꯉꯣ ꯂꯥꯏꯖ ꯑꯣꯏꯅꯖꯩ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯕꯨ ꯐꯖꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯗꯣ ꯍꯌꯦꯡ ꯅꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯣꯏ ꯅꯠꯇ꯭ꯔꯥ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯩ ꯋꯥꯅꯣꯍꯦ ꯏꯁ ꯑꯩꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯩꯔꯕ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯤꯒꯦ ꯍꯥꯏꯁꯤꯅꯤ ꯈꯪꯖꯔꯤ ꯏꯕꯨꯡꯉꯣ ꯅꯇꯥꯇꯣ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯇꯥꯗꯅ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯏꯇꯣꯝꯇ ꯁꯤꯖꯈꯤꯅꯤ ꯈꯪꯉꯕ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯐꯠꯇꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯨ ꯃꯤꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯅꯥꯛꯇ ꯊꯝꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯥꯈꯠꯆꯧꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩ ꯅꯪꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯣ ꯑꯗꯨ ꯂꯩꯔꯤ ꯍꯌꯦꯡ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯍꯥꯏꯔꯛꯂꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯅꯪ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯕꯗ ꯏꯁꯥꯅ ꯊꯤꯗꯅꯕꯨ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯧꯁꯨ ꯅꯠꯇꯅ ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤꯗꯤ ꯑꯩꯅ ꯂꯦꯞꯀꯅꯤ ꯂꯥꯏꯖ ꯃꯥꯅ ꯆꯤꯡꯅꯕꯗꯨ ꯑꯁꯦꯡꯕ ꯈꯪꯂꯒꯦ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯤ
ꯂꯥꯏꯔꯕ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯜꯂꯤ ꯁꯦꯜ ꯄꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯏꯕꯥꯅꯤ ꯇꯣꯛꯅꯍꯧꯕꯅ ꯐꯩ ꯈꯥꯕ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯈꯥꯕ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯦꯜꯕꯨꯗꯤ ꯈꯔ ꯄꯥꯏ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯂꯣꯏꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯤꯅ ꯄꯪꯉꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯖ ꯁꯨꯝ ꯇꯛꯁꯤꯜꯂꯛꯏ ꯑꯗꯣ ꯅꯣꯏ ꯄꯥꯕꯗꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯨꯅꯥꯟ ꯀꯧꯏ ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯥꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯤꯡ ꯍꯪꯂꯤꯁꯤꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯃꯥꯁꯨ ꯈꯪꯂꯖꯥꯠꯂ ꯑꯁꯨꯝꯅ ꯑꯃꯁꯨ ꯈꯟꯅꯩ ꯂꯥꯏꯖꯅ ꯃꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯈꯣꯏ ꯄꯥꯕꯗ ꯇꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯤ ꯌꯨꯝ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ ꯉꯥꯏꯈꯣ ꯉꯜꯂꯤ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯄꯟꯊꯗꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯈꯥꯕꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯁꯣꯝꯗꯅ ꯈꯥꯕ ꯂꯥꯏꯖꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗꯦ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯍꯥꯟꯈꯩ ꯑꯁꯨꯝꯅ ꯇꯧꯗꯦ ꯉꯁꯤꯁꯦ ꯃꯥ ꯀꯩꯅꯣꯝꯃ ꯇꯧ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕ ꯍꯪꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯈꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯃꯨꯅꯥꯟꯒꯤ ꯂꯧ ꯎꯕ ꯃꯅꯤ ꯃꯨꯅꯥꯟ ꯍꯣꯏꯗ ꯂꯥꯛꯄꯗ ꯊꯦꯡꯅꯩ ꯃꯅꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯈꯥꯕꯒ ꯈꯪꯅꯔꯤ ꯃꯥꯜꯂꯤꯅꯦ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯇꯥꯗ ꯃꯨꯅꯥꯟꯗꯤ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯅꯤ ꯃꯨꯅꯥꯟ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯨꯅꯥꯟ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤ ꯂꯥꯛꯄ ꯎꯕꯗ ꯑꯁꯪꯕꯤꯅ ꯍꯩꯃꯥ ꯃꯅꯤꯌꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯂꯥꯎ ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯃꯅꯤ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯃꯨꯅꯥꯟꯅ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ ꯇꯥꯗꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯇꯥꯗ ꯀꯔꯤꯒꯤꯕꯨ ꯑꯣꯏꯅꯤ ꯑꯩꯅ ꯂꯥꯛꯄꯕꯨ ꯂꯧꯒꯤ ꯅꯠꯇꯅ ꯂꯧ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯪꯕꯤꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ ꯉꯥꯏꯈꯣ ꯃꯅꯤ ꯅꯪꯒꯤ ꯂꯧꯒ ꯂꯥꯏꯔꯤ ꯅꯪ ꯇꯥꯗꯒ ꯑꯩꯈꯣꯏꯅꯤꯅ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯁꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯇꯩꯃ ꯅꯪ ꯋꯥꯡꯃꯒꯤ ꯇꯥꯗ ꯏꯕꯣꯍꯜꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯁꯤꯛꯑꯒ ꯌꯥꯝ ꯄꯥꯏꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯏꯌꯥꯏꯃꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯅꯦ ꯏꯇꯩꯃ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯈꯛꯇꯅꯤ ꯈꯦꯠꯅꯔꯤꯕ ꯍꯣ ꯑꯗꯨ ꯏꯃ ꯑꯣꯏꯔꯒꯦ ꯍꯥꯏꯔꯁꯤ ꯍꯥꯏꯗꯅ ꯅꯪ ꯇꯥꯗꯒ ꯏꯕꯥꯅꯤ ꯈꯟꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯃꯣꯏꯁꯨ ꯏꯇꯩꯃ ꯍꯣꯏꯗꯧꯅ ꯁꯤꯛꯑꯒ ꯌꯥꯝ ꯄꯥꯏꯕꯅꯤ ꯏꯇꯩꯃ ꯍꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤ ꯅꯪ ꯇꯥꯗ ꯏꯕꯥꯅꯤ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ ꯈꯜꯂꯝꯃꯤꯅꯤ ꯃꯅꯤ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯈꯥꯕꯅꯕꯨ ꯌꯥꯔꯕ꯭ꯔꯣ ꯃꯥꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯗ ꯌꯥꯄꯣꯟꯇꯦ ꯏꯇꯩꯃ ꯑꯉꯥꯡꯒꯤ ꯃꯆꯤꯟ ꯃꯨꯟꯅ ꯍꯪꯕꯤꯈꯣ ꯍꯌꯦꯡ ꯆꯣꯞꯅꯗꯅ ꯀꯔꯤꯒꯤ ꯆꯣꯞꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯥꯏꯕꯕꯨ ꯃꯥ ꯃꯇꯣꯝꯇꯅꯤ ꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦꯗꯅ ꯃꯅꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯇꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯗꯨꯔꯅꯦ ꯅꯠꯇꯦꯗ ꯇꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯨꯗꯤ ꯉꯁꯤꯇꯅꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯁꯤꯕꯨ ꯑꯩꯕꯨ ꯉꯁꯥꯏꯒꯤꯗꯨ ꯍꯥꯏꯔꯁꯤꯔꯅꯦ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯅꯤ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯩꯃ ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕꯅꯤ ꯅꯠꯇꯦ ꯍꯥꯏꯔꯒꯨꯝꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯪꯗꯤ ꯂꯩꯀꯥꯏꯅꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯀꯃꯥꯏꯅ ꯇꯧꯏ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯃꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯅꯤꯌꯥ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪꯁꯨ ꯌꯥꯎꯔꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤꯗꯤ ꯂꯩꯀꯥꯏꯅꯤꯅ ꯍꯌꯦꯡꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ ꯃꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏ ꯈꯥꯕꯅ ꯑꯃ ꯄꯨꯁꯤꯜꯂꯛ ꯁꯣꯏꯗꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯤꯅ ꯉꯥꯏꯈꯣꯗ ꯏꯇꯩꯃ ꯅꯨꯄꯤ ꯍꯥꯏꯕꯒ ꯂꯥꯏꯔꯤꯗ ꯋꯥ ꯑꯃ ꯂꯩꯔꯤꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯗꯅ ꯑꯩꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯊꯦꯡꯅꯩ ꯃꯁꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯑꯩꯈꯣꯏ ꯈꯥꯕꯒ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨ ꯈꯥꯕꯒ ꯊꯦꯡꯅꯕ ꯃꯥꯜꯂꯤ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯍꯪꯈꯤꯁꯤ ꯍꯌꯦꯡ ꯆꯣꯞꯅꯗꯅꯕ
ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯨꯟꯅꯥꯟ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯃꯅꯤ? ꯀꯗꯥꯏꯗ ꯀꯅꯥꯒ ꯂꯩꯍꯧꯕ? ꯗꯥꯗꯥ ꯁꯥꯎꯕꯤꯈꯤꯅꯨ, ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯩꯁꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯦ, ꯉꯁꯤꯇꯅꯦ ꯑꯩꯅ ꯎꯕꯁꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥ ꯆꯥꯏ, ꯇꯧꯕꯇꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯁꯥꯎꯔꯛꯏ꯫ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯗꯨꯕꯨ ꯃꯥꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯅꯤꯃ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯇꯥꯔꯤꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯔꯛꯄꯒ ꯑꯁꯪꯕꯤꯅ ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯀꯩꯗꯧꯔꯛꯏꯃ? ꯅꯪꯒ ꯉꯁꯥꯏ ꯂꯝꯄꯥꯛ ꯃꯆꯤꯗ ꯐꯝꯃꯤꯟꯅꯍꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯩꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯈꯥꯕ ꯏꯉꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯃꯥꯏꯅ ꯈꯪꯂꯤꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯍꯥꯏꯔꯤꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯁꯪꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯪꯉꯣꯟꯗꯅꯤ ꯍꯪꯂꯤꯕꯁꯤ, ꯅꯆꯤꯟꯗ ꯈꯨꯝ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ, ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ? ꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯍꯪꯂꯤꯕꯅꯤ, ꯈꯪꯒꯦ ꯍꯥꯏꯗꯅ꯫ ꯍꯥꯏꯌꯨ, ꯀꯅꯥꯅꯣ? ꯑꯗꯨ ꯈꯪꯂ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯃꯨꯟꯅꯥꯟ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯍꯪꯂꯗꯤ ꯑꯁꯦꯡꯕꯗꯨ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ? ꯄꯥꯕ ꯍꯣꯏꯅ ꯈꯪꯂꯣꯏ, ꯀꯔꯤ ꯈꯪꯗꯅꯤ? ꯈꯨꯟ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ꯫ ꯍꯥꯏꯌꯨ, ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯁꯤꯕꯨ ꯁꯨꯝ ꯍꯪꯗꯅ ꯂꯩ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯥꯅꯣ? ꯍꯥꯏ, ꯊꯣꯛꯂꯛꯈꯣ ꯂꯥꯎꯅꯦꯍꯦ, ꯋꯥ ꯐꯖꯅ ꯉꯥꯡꯅꯈꯤꯁꯤ ꯂꯥꯎꯋꯣ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃ ꯁꯤꯟꯅꯔꯤ, ꯑꯗꯨꯒ ꯅꯪ ꯊꯣꯛꯄ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯈꯥꯕ ꯑꯗꯨꯝ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯃꯨꯟꯅꯥꯟ ꯌꯥꯝ ꯁꯥꯎꯔꯤ꯫ ꯃꯨꯟꯅꯥꯟ ꯇꯧꯒꯦꯇ ꯉꯝꯕ ꯃꯤꯅꯤ, ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯕ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯃꯤ ꯌꯥꯝ ꯂꯩ꯫ ꯌꯥꯔꯤ ꯃꯃꯥ, ꯀꯧꯔꯨꯔꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯥꯅ ꯂꯣꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ꯫ ꯌꯨꯝꯁꯤꯗ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯅꯤ, ꯂꯥꯎ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯟꯅꯥꯟ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯅꯤꯁꯨ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯟꯅꯥꯟ ꯃꯥꯒꯤ ꯃꯤꯁꯤꯡ ꯀꯧꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩꯅ ꯅꯈꯣꯏ ꯀꯧꯔꯤꯕꯁꯦ ꯊꯕꯛ ꯑꯃ ꯂꯩ, ꯃꯁꯤ ꯅꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦ꯫ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯍꯜꯂꯨ, ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯊꯕꯛꯅꯣ ꯇꯥꯗ? ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯃꯨꯟꯅꯥꯟ ꯃꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯅꯤꯗ ꯑꯃꯨꯛ ꯍꯥꯏ꯫ ꯃꯅꯤ, ꯅꯪꯅ ꯃꯁꯛ ꯈꯪꯕꯅꯤꯅ ꯅꯪꯅ ꯂꯨꯆꯤꯡꯂꯒ ꯆꯠꯂꯨ, ꯀꯣꯏꯊꯤ ꯊꯤ ꯈꯨꯜ 3-4ꯁꯤꯗ, ꯑꯗꯨꯒ ꯍꯦꯛ ꯈꯪꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯟꯅꯥꯟ ꯃꯤ ꯊꯥꯗꯣꯛꯂꯒ ꯂꯥꯏꯖꯕꯨ ꯊꯤꯍꯜꯂꯤ꯫ ꯅꯣꯡꯃ ꯂꯥꯏꯖ ꯃꯃꯥꯒ ꯀꯩꯊꯦꯜ ꯂꯥꯛꯄꯗ ꯃꯅꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯥꯏꯖꯕꯨ ꯎꯈ꯭ꯔꯤ꯫ ꯃꯅꯤ ꯍꯣꯏꯅ ꯂꯥꯏꯖ ꯍꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯐꯥꯎꯕ ꯈꯪꯗꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯈꯥꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯂꯥꯏꯖꯕꯨ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡ ꯂꯥꯏꯖꯅ ꯀꯣꯟꯅ ꯎꯅꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄꯁꯤꯗ ꯈꯥꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯣꯝꯗꯅ ꯃꯅꯤꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯨꯟꯅꯥꯟꯗ ꯇꯝꯂꯔꯤ꯫ ꯃꯨꯟꯅꯥꯟ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯅꯤ? ꯗꯥꯗꯥ, ꯁꯣꯏꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯐꯖꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯐꯩ, ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ꯫ ꯗꯥꯗꯥ, ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯈꯣ꯫ ꯗꯥꯗꯥꯅ ꯍꯥꯏꯔꯨꯔꯒ ꯅꯆꯥꯅꯤꯄꯥꯅ ꯑꯃꯨꯛ… ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯥ? ꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯝꯅ ꯁꯥꯎꯔꯦ ꯈꯪꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯃꯣꯏ ꯃꯄꯥ, ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯈꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖ ꯃꯥꯡꯒꯣꯜꯗ ꯑꯌꯨꯛꯀꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯃꯜꯂꯤ, ꯑꯗꯨꯒ ꯃꯩꯄꯥꯛ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯅꯤꯅ ꯏꯪꯈꯣꯜ ꯁꯨꯔꯤ꯫ ꯑꯁꯪꯕꯤ ꯃꯇꯣꯝꯇ ꯁꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯈꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯑꯆꯥꯎꯔ ꯄꯥꯝꯕꯤ ꯂꯥꯏꯖ ꯍꯥꯏꯗꯨꯒꯤ ꯌꯨꯝꯂꯣ? ꯂꯥꯏꯖ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯏꯉꯪꯉꯛꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯁꯛ ꯇꯥꯈꯠꯈ꯭ꯔꯦꯗ꯫ ꯑꯁꯪꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯟꯗ ꯅꯠꯇꯤꯌꯦ, ꯃꯤꯗꯅꯤ, ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯅꯥꯅꯣ ꯁꯣꯝꯕꯣ? ꯑꯩꯕꯨ ꯁꯛ ꯈꯪꯖꯗ꯭ꯔꯤ꯫ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯃꯤ ꯂꯥꯛꯑꯦ, ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯃꯦꯝꯇꯣꯟ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄ ꯎꯏ꯫ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯛꯏ꯫ ꯀꯔꯤ ꯊꯕꯛꯀꯤ? ꯑꯁꯪꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯪꯕꯤ ꯍꯦꯛ ꯎꯕꯒ ꯃꯩꯄꯥꯛ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯃꯁꯥꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯩ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯂꯥꯛꯆꯔꯤꯕ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯅꯔꯤꯕ ꯃꯨꯟꯅꯥꯟꯒꯤ ꯂꯣꯏꯅꯕꯤ ꯑꯁꯪꯕꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯟ ꯁꯥꯎꯔꯞꯅ ꯀꯔꯤ ꯊꯕꯛꯀꯤ? ꯂꯥꯏꯔ ꯈꯪꯄꯣꯛꯁꯪꯁꯤꯗ ꯂꯦꯡꯕꯤꯔꯛꯄ? ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯐꯤꯗꯥꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅꯦ꯫ ꯌꯥꯔꯦ, ꯑꯩ ꯐꯝꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ, ꯐꯝꯁꯨ ꯐꯝꯅꯤꯡꯗꯦ, ꯍꯩꯅꯗꯧ ꯃꯥꯟꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯂꯦꯡꯕꯤꯔꯗ꯭ꯔꯥ? ꯊꯕꯛ ꯈꯔ ꯆꯤꯟꯖꯕꯗꯣ
ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯂꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯤꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯑꯆꯥꯎꯔꯝ ꯄꯥꯕꯤ ꯑꯃ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯣ ꯊꯧꯔꯤ ꯅꯥꯟꯊꯣꯛꯑ ꯃꯥꯜꯂꯦ ꯊꯧꯔꯤꯗꯣ ꯈꯔ ꯆꯦꯠꯅ ꯄꯨꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯨ ꯎꯕꯗ ꯑꯩꯒꯤ ꯁꯟ ꯂꯝꯆꯥ ꯑꯃ ꯂꯩꯕꯗꯣ ꯅꯆꯥꯅꯨꯄꯤꯒꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯇꯣꯟ ꯏꯉꯛꯉꯛꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯆꯨꯝꯕꯔꯅꯦ ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯑꯁꯪꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯤꯗ ꯍꯪꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯦꯝꯇꯣꯟ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯕꯦꯃꯥ ꯏꯆꯥꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯃꯥꯁꯨ ꯏꯃꯨꯡꯗ ꯇꯥꯕꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯂꯤ ꯑꯗꯨꯅ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨ ꯊꯣꯛꯇ ꯌꯥꯗꯕꯩ ꯊꯣꯛꯂꯕꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯅꯪ ꯃꯥꯒꯤ ꯃꯆꯥꯒ ꯈꯪꯅꯕ꯭ꯔꯣ ꯈꯨꯝꯃꯨ ꯅꯆꯤꯜꯗꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯈꯨꯝꯃꯣ ꯈꯨꯝꯃꯣꯏ ꯃꯁꯥꯅ ꯃꯔꯥ ꯂꯩꯔꯕ ꯃꯤꯗꯤꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯁꯛꯀꯤ ꯅꯥꯄꯜꯅ ꯂꯥꯡ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯗꯣ ꯐꯥꯔꯒ ꯂꯩꯒꯦ ꯈꯜꯂꯤꯗꯣ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨ ꯌꯦꯡꯉꯣ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯣꯏꯒꯤ ꯌꯨꯝꯒꯁꯤ ꯌꯦꯡꯉꯣ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯃꯊꯛꯁꯤꯗ ꯏꯍꯣ ꯍꯣꯔꯗꯅ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯗꯤ ꯑꯇꯤꯌꯥꯕꯨ ꯎꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯌꯥꯝꯅ ꯐꯖꯩ ꯁꯣꯟꯅꯔꯤꯕ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯃꯠꯇ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯁꯥꯕ ꯉꯝꯕ ꯅꯠꯇꯦ ꯈꯪꯉꯕ ꯂꯥꯏꯖ ꯑꯁꯪꯕꯤꯅ ꯉꯥꯡꯕꯗꯨ ꯇꯝꯗ꯭ꯔꯦ ꯅꯣꯟꯊꯔꯒ ꯀꯞꯇꯨꯅ ꯃꯥꯏꯄꯥꯛ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯅꯤ ꯅꯨꯄꯤ ꯃꯁꯦꯜ ꯉꯥꯡꯅꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯉꯝꯂꯛꯇꯕꯗꯒꯤ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯁꯪꯕꯤ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯑꯩꯈꯣꯏꯁꯦ ꯈꯔ ꯂꯥꯏꯔꯤ ꯍꯥꯏꯗꯅ ꯌꯥꯝ ꯎꯁꯤꯠꯇꯕꯤ ꯋꯥꯅꯤꯅꯦ ꯍꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯖꯔꯕꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯋꯥꯏꯀꯣ ꯑꯁꯪꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯑꯗꯨꯝ ꯇꯧꯏ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯇꯥꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯁꯤꯗ ꯀꯔꯤ ꯁꯥꯎꯐꯝ ꯂꯩꯒꯦ ꯅꯣꯏꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯤꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯣꯏ ꯆꯣꯞꯂꯤꯕꯗꯣ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯅꯣꯏꯁꯨ ꯅꯣꯏꯒ ꯆꯥꯟꯅꯕ ꯃꯤ ꯊꯤꯔꯒꯅꯦ ꯈꯣꯏꯗ ꯆꯣꯞꯄꯤꯌꯣ ꯑꯩꯈꯣꯏꯁꯨ ꯈꯣꯏꯒ ꯂꯦꯡꯒꯥ ꯆꯥꯕ ꯊꯤꯔꯒꯅꯦ ꯏꯆꯥꯗꯣ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯂꯥꯡꯖꯔꯤꯕꯗꯣ ꯀꯔꯤ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯈꯣꯏ ꯆꯣꯞꯄꯤꯕ ꯍꯥ ꯑꯩꯈꯣꯏ ꯅꯣꯏꯗ ꯈꯣꯏ ꯆꯣꯞꯈꯤꯕ ꯂꯩꯇꯦ ꯏꯆꯥꯁꯤ ꯅꯨꯄꯤꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯇꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯄꯥꯈꯪꯅ ꯍꯥꯟꯅ ꯍꯧꯐꯝ ꯊꯣꯛꯏ ꯅꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯎ ꯑꯁꯪꯕꯤ ꯃꯦꯝꯇꯣꯟꯗ ꯆꯣꯡꯕꯨ ꯆꯣꯡꯁꯤꯜꯂꯛꯏ ꯀꯔꯤ ꯅꯆꯥ ꯋꯥꯔꯛꯎ ꯀꯥꯏꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯁꯤꯡꯁꯨ ꯁꯤꯡꯈ꯭ꯔꯕ ꯑꯗꯨꯅ ꯏꯆꯥꯗꯨꯅꯅꯦ ꯅꯣꯏꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯣꯏꯁꯤ ꯄꯥꯝꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯅꯣꯏꯅ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯄꯥꯝꯕꯗꯒꯤ ꯅꯆꯥꯁꯤꯗ ꯏꯟꯁꯤꯜꯂꯒ ꯏꯆꯥꯗꯣ ꯐꯥꯅ ꯐꯗꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯇꯣꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏ ꯅꯆꯤꯟꯗ ꯈꯨꯝꯃꯨ ꯅꯪ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯇꯤꯟꯅꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯔꯨꯕ꯭ꯔꯣ ꯑꯁꯦꯡꯕꯗ ꯍꯥꯏ ꯃꯤꯅ ꯉꯥꯡꯂꯤꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯥꯏ ꯆꯈꯨꯝꯗꯦ ꯀꯞꯇꯨꯅ ꯂꯩ ꯀꯔꯤꯒꯤ ꯀꯞꯇꯨꯅ ꯀꯥꯟꯅꯔꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯃꯦꯝꯇꯣꯟ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯈꯨꯝꯒꯦꯔ ꯈꯨꯝꯃꯣꯏꯔ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯈꯨꯄꯥꯛꯅ ꯃꯅꯪꯒꯟꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯕꯩꯔꯣ ꯃꯤꯅ ꯏꯊꯛꯇ ꯀꯜꯂꯛ ꯄꯦꯅ ꯉꯥꯡꯂꯤꯁꯦ ꯍꯥ ꯅꯪꯇ ꯁꯤꯖꯈ꯭ꯔꯣ ꯃꯤꯒꯤ ꯈꯨꯗꯥꯡ ꯃꯈꯥꯗ ꯍꯤꯡꯗꯧ ꯁꯔꯨꯛ ꯅꯪꯇ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯂꯥꯏꯖꯕꯨ ꯐꯨꯔꯤ ꯂꯥꯏꯖ ꯐꯨꯕꯒꯤ ꯆꯩꯅꯥꯅꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯆꯩꯅꯥꯅꯤ ꯍꯤꯛꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯄꯨꯝꯅꯃꯛꯁꯦ ꯊꯥꯈꯥꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩꯅꯤꯀꯣ ꯑꯩꯅ ꯆꯥꯎꯔꯝ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯦ ꯂꯥꯏꯖꯅ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕꯗꯨꯗ ꯃꯩꯄꯥꯛ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯅꯪ ꯈꯨꯝꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯁꯨꯡꯍꯟꯊꯅ ꯉꯥꯡꯍꯟꯕ ꯑꯩꯈꯣꯏ ꯂꯥꯏꯔꯖꯔꯕꯁꯨ ꯃꯣꯏꯗꯒꯤ ꯆꯦꯡ ꯆꯔꯥꯡꯕ ꯐꯥꯎ ꯅꯤꯔꯒ ꯆꯥꯗꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯄꯥꯝꯗꯣꯔꯤꯕꯅꯣ ꯍꯥ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯍꯥꯟꯅ ꯍꯣꯠꯂꯒ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯦꯝꯇꯣꯟꯅ ꯃꯄꯥꯅ ꯐꯨꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯝꯂꯒ ꯅꯨꯄꯥ ꯌꯥꯔꯦ ꯇꯣꯛꯈ꯭ꯔꯣ ꯏꯆꯥꯁꯤ ꯐꯨꯕꯗ ꯁꯤꯕ ꯇꯥꯔꯦ ꯐꯨꯕꯤꯔꯅꯨ ꯌꯥꯔꯦ ꯃꯥꯏꯄꯥꯛ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯇꯧꯕꯅꯤ ꯅꯣꯡꯃꯇ ꯃꯆꯥꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯕ ꯃꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯈꯥꯝꯃꯤ ꯂꯥꯏꯖ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯕꯤꯌꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ
ꯏꯃꯥ ꯄꯥꯕꯕꯨ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥ ꯊꯥꯍꯜꯂꯦ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ ꯄꯥꯕ ꯑꯁꯨꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯑꯁꯪꯕꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯀꯞꯅꯔꯦꯗ ꯅꯔꯥꯜꯁꯤꯡ ꯍꯤꯗꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯅ ꯀꯞꯁꯤꯟꯅꯗꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯥꯏꯄꯥꯛꯅ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯌꯥꯝ ꯊꯤꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯏꯁ ꯊꯤꯅ ꯍꯥꯏꯅꯤꯡꯗꯦ ꯀꯥꯏꯅ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏ ꯏꯔꯥꯜꯁꯨ ꯂꯩꯇꯦ ꯏꯔꯥꯜ ꯊꯤꯗꯣꯛꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯀꯅꯥꯅ ꯀꯅꯥ ꯈꯪꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯅꯗꯅ ꯇꯤꯟꯅꯔꯨꯔꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯑꯩꯁꯨ ꯏꯆꯥꯁꯤ ꯋꯥꯔꯛꯂꯒꯦ ꯅꯪꯁꯨ ꯅꯆꯥꯗꯣ ꯋꯥꯔꯛꯎ ꯃꯁꯤꯗ ꯂꯣꯏꯁꯤꯟꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯉꯥꯡꯅꯔꯒꯨꯝꯁꯤ ꯅꯪ ꯆꯠꯈꯤꯅꯕ ꯇꯧꯔꯣ ꯑꯣ ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯂꯅꯤ ꯅꯣꯏꯒꯤꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯗꯤꯌꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯣꯏꯒꯤ ꯅꯆꯥ ꯁꯛ ꯐꯖꯕꯤꯁꯤ ꯏꯃꯧꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯎꯒꯦ ꯈꯟꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯃꯦꯝꯇꯣꯟꯅ ꯈꯨꯝꯂꯛꯏ ꯑꯣꯏ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯗꯦ ꯈꯪꯉꯕ꯭ꯔꯥ ꯁꯣꯝꯗꯅ ꯃꯨꯅꯥꯟ ꯑꯁꯪꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯨꯅꯥꯟꯗ ꯂꯣꯏꯅ ꯇꯝꯃꯤ ꯑꯁꯪꯕꯤ ꯀꯥ ꯍꯦꯟꯕ ꯄꯥꯎ ꯀꯌꯥꯝꯁꯨ ꯇꯝꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯅꯕ ꯍꯥꯏꯗꯅ ꯃꯨꯅꯥꯟ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯕꯗꯨ ꯈꯥꯕ ꯏꯃꯨꯡꯗ ꯇꯥꯔꯤ ꯈꯥꯕ ꯃꯇꯣꯝꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯄꯤ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯑꯦꯕ ꯐꯩ ꯃꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯃꯃꯥ ꯌꯣꯠꯇꯤ ꯁꯥꯔꯤꯀꯥꯟꯗ ꯌꯩꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯃꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯊꯨꯒꯥꯏꯒꯦ ꯃꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯥꯕ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯥꯕꯥ ꯄꯥꯕꯅ ꯇꯧꯔꯤꯕꯗꯣ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯃꯨꯅꯥꯟ ꯁꯥꯎꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯣꯏ ꯀꯔꯤ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤꯕ ꯀꯔꯤ ꯑꯀꯥꯏꯕ ꯂꯥꯛꯇꯣꯏꯕ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯏꯃꯥ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯣ ꯃꯣꯏꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯍꯦꯡꯉ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪꯒꯤꯁꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯈꯛꯒ ꯀꯃꯥꯏꯅ ꯉꯥꯏꯁꯟ ꯑꯣꯏꯗꯣꯏꯅꯣ ꯂꯥꯏꯔꯁꯨ ꯅꯠꯅꯕ ꯃꯣꯏꯒ ꯅꯪꯒꯤ ꯅꯄꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯈꯥꯕ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯄꯥꯅꯤꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯄꯥꯕ ꯍꯣꯏꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯂꯥꯏꯔꯕ ꯃꯤꯗꯤ ꯃꯤ ꯅꯠꯇꯕ ꯃꯣꯏꯕꯨ ꯁꯥꯔꯣ ꯃꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯗꯣ ꯄꯥꯝꯂꯤꯕꯅꯤ ꯀꯅꯥꯅ ꯂꯥꯏꯔꯅꯤꯡꯕ ꯌꯥꯎꯒꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯐꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯣꯏꯅꯤꯡꯂꯕꯁꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯆꯥꯗꯤ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯃꯄꯥꯗꯣ ꯑꯣꯟꯈꯠꯂꯒ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯩꯔꯦꯅꯦ ꯍꯥ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯈꯣꯡ ꯅꯈꯨꯠꯇ ꯂꯣꯏꯅ ꯇꯦꯛꯁꯅꯤ ꯕꯥꯕꯥ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯈꯥꯡꯒꯦ ꯍꯥꯏꯗꯅ ꯈꯥꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯕ ꯑꯆꯥꯎꯔꯝ ꯀꯥꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯤꯔꯤꯕ ꯃꯤꯁꯤꯡꯕꯨꯁꯨ ꯂꯧꯁꯥꯟ ꯃꯇꯝ ꯈꯤꯇꯪ ꯁꯣꯏꯅꯅ ꯄꯤꯔꯛꯄꯒꯤꯁꯨ ꯂꯧ ꯍꯦꯛꯇ ꯁꯠꯇꯣꯛꯄꯤꯕ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯁꯤꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯒꯦ ꯂꯩꯀꯥꯏꯁꯤꯗ ꯄꯥꯕꯒ ꯏꯃꯥꯒ ꯅꯨꯡꯁꯤꯕ ꯃꯤ ꯀꯌꯥꯝ ꯂꯩꯔꯝꯒꯗꯒꯦ ꯏꯃꯥ ꯕꯥꯕꯥ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯄꯥꯕꯅ ꯄꯩꯁꯤꯜꯂꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯁꯤꯕꯗ ꯄꯨꯒꯗꯧꯔꯤꯕ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯂꯟꯊꯨꯝ ꯃꯌꯥꯝ ꯄꯩꯁꯤꯜꯂꯒ ꯂꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯈꯥꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕ ꯇꯥꯔꯤ ꯃꯃꯥ ꯅꯆꯥꯅꯤꯄꯥꯁꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯣꯏ ꯁꯦ ꯑꯩ ꯆꯠꯂꯦ ꯃꯤ ꯎꯅꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯁꯪꯕꯤꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯄꯥꯁꯤ ꯁꯥꯎꯔꯤꯕꯅꯤ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯂꯩꯔꯨ ꯏꯃꯨꯡꯗ ꯈꯥꯕ ꯃꯄꯥꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯔꯝ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯥ ꯂꯥꯏꯖꯒꯤꯗꯃꯛ ꯂꯦꯞꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯤ ꯃꯃꯥꯅ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯃꯃꯥꯅ ꯈꯥꯝꯕꯒ ꯇꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯒꯦ ꯈꯜꯂꯕꯗꯤ ꯑꯩ ꯂꯥꯏꯖꯕ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯤ ꯑꯁꯪꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯦ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯃꯠꯇ ꯈꯥꯝꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯃꯁꯤꯃꯁꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯀꯩꯅꯣꯃ ꯇꯧꯏ ꯉꯁꯤꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯅ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯃꯥꯏꯄꯥꯛ ꯑꯃꯗꯤ ꯂꯥꯏꯖ ꯃꯣꯏ ꯑꯍꯨꯝ ꯑꯁꯪꯕꯤꯅ ꯉꯥꯡꯂꯝꯕꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯅ ꯈꯥꯕ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖ ꯈꯥꯕ ꯍꯦꯛ ꯎꯕꯗ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ
ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯥꯏꯄꯥꯛ ꯑꯃꯗꯤ ꯃꯦꯝꯇꯣꯟꯁꯨ ꯏꯉꯪꯉꯛꯏ ꯈꯥꯕꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯈꯥꯕꯅ ꯉꯥꯏꯈꯣ ꯂꯥꯏꯖ ꯆꯪꯈꯤꯅꯨ ꯑꯩ ꯅꯪꯕు ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯈꯥꯝꯕ ꯌꯥꯗꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯃꯥꯏꯄꯥꯛ ꯃꯦꯝꯇꯣꯟ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯂꯥꯏꯖ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ ꯂꯥꯎ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤꯂꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯃꯥꯡꯗ ꯂꯦꯞꯂꯕꯁꯤꯗ ꯅꯪ ꯀꯅꯥꯕꯨ ꯀꯤꯔꯤꯕꯒꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯩꯕꯨ ꯀꯌꯥ ꯀꯨꯏꯅ ꯑꯣꯠꯈꯤꯒꯗꯒꯦ ꯅꯪꯁꯨ ꯑꯩꯕꯨ ꯑꯣꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩ ꯅꯪꯒꯤꯅ ꯁꯨꯛꯇꯤ ꯌꯦꯡꯅꯤꯡꯗꯤꯌꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯃꯐꯝꯁꯤꯗꯤ ꯂꯥꯏꯔ ꯈꯪꯄꯣꯛꯁꯪ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯨ ꯅꯠꯇꯤꯌꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯉꯥꯡꯅꯕ ꯇꯥꯕꯗ ꯃꯥꯏꯄꯥꯛ ꯃꯦꯝꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯥꯏꯄꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯦꯝꯇꯣꯟꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯅꯨꯄꯥ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟ ꯍꯧꯒꯠꯂꯛꯂꯒ ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏꯁꯦ ꯅꯣꯏꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯁꯤꯗ ꯀꯅꯥꯅ ꯆꯪꯂꯛꯑꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯃꯄꯥ ꯍꯧꯒꯠꯂꯛꯇ꯭ꯔꯤꯀꯥꯟꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗ ꯃꯨꯟꯅꯥꯟ ꯃꯤ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏ ꯆꯪ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯊꯨꯗꯦꯛꯎ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯣ ꯐꯥꯔꯒ ꯄꯨꯔꯛꯎ ꯃꯤꯁꯤꯡꯗꯨ ꯆꯪꯂꯛꯏ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯥꯕꯅ ꯕꯥꯕꯥ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯗꯨ ꯍꯦꯛ ꯇꯧꯕꯗ ꯅꯨꯇ꯭ꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯒꯅꯤ ꯕꯥꯕꯥ ꯃꯤꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯇ ꯌꯦꯠꯄ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯉꯥꯡꯅꯔꯤ ꯁꯣꯝꯗꯅ ꯃꯥꯏꯄꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯐꯤ ꯁꯦꯝꯃꯤ ꯑꯗꯨꯒ ꯂꯥꯎ ꯅꯔꯤꯜ ꯂꯩꯔꯒ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯨꯗꯦꯛꯎ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯟꯅꯥꯟꯒ ꯃꯥꯏꯄꯥꯛꯀ ꯈꯠꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯤ ꯑꯗꯨꯅ ꯈꯥꯕꯅ ꯃꯗꯨ ꯈꯪꯂꯗꯨꯅ ꯕꯥꯕꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯂꯒꯦ ꯅꯣꯏ ꯈꯠꯅꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯂꯥꯏꯖꯕꯁꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯨꯟꯅꯥꯟ ꯃꯥꯏꯄꯥꯛ ꯈꯠꯅꯒꯦ ꯇꯧꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯇꯧꯅꯔꯤꯕ ꯏꯔꯥꯡꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯪꯅꯔꯛꯏ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯤꯌꯥꯝꯅ ꯃꯨꯟꯅꯥꯟ ꯍꯥꯟꯅꯗꯒꯤ ꯁꯛ ꯅꯨꯡꯁꯤꯗꯗꯨꯅ ꯂꯩꯕꯒ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯒꯦ ꯇꯧꯔꯛꯏ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯆꯠꯄꯁꯤꯡꯒꯤꯗꯤ ꯃꯤ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯨꯟꯅꯥꯟ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤ ꯂꯩꯀꯥꯏꯁꯤꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯡ ꯊꯛꯇꯒꯤ ꯅꯪꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯕ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯁꯤꯡꯗꯅ ꯂꯩꯕꯗꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯅꯪꯅ ꯉꯝꯂꯒ ꯌꯨꯝꯁꯤ ꯊꯨꯗꯦꯛꯎ ꯑꯩꯈꯣꯏꯅ ꯉꯝꯂꯒ ꯅꯪꯕు ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯥꯝꯃꯟꯈꯤꯕꯅ ꯃꯨꯟꯅꯥꯟ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯆꯥꯒꯤ ꯃꯐꯝꯗꯁꯨ ꯃꯥꯏꯊꯤꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯥꯏꯊꯤꯔꯤ ꯑꯗꯨꯅ ꯃꯨꯟꯅꯥꯟ ꯃꯥꯒꯤ ꯃꯤꯁꯤꯡꯕꯨ ꯈꯥꯝꯖꯤꯜꯂꯤ ꯍꯥꯏ ꯅꯣꯏ ꯇꯧꯔꯨꯔꯅꯨ ꯂꯧ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯟꯅꯥꯟ ꯆꯠꯈ꯭ꯔꯤ ꯃꯤꯁꯤꯡꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯨꯟꯅꯥꯟ ꯃꯥꯅ ꯈꯟꯖꯔꯨꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯨꯟꯅꯥꯟ ꯃꯥꯏꯊꯤꯔꯤ ꯑꯗꯨꯅ ꯃꯨꯟꯅꯥꯟ ꯑꯃꯗꯤ ꯃꯥꯏꯄꯥꯛ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯈ꯭ꯔꯤ ꯃꯨꯟꯅꯥꯟꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯕꯁꯤ ꯇꯧꯔꯔꯣꯏ ꯑꯩꯅ ꯂꯟ ꯊꯨꯝꯗꯃꯛ ꯃꯤꯇꯥꯔꯨꯕ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯃꯁꯤꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯤꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯑꯁꯨꯝꯅ ꯃꯨꯟꯅꯥꯟ ꯑꯃꯗꯤ ꯑꯁꯪꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯃꯨꯟꯅꯥꯟꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯏꯖ ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯄꯥ ꯅꯣꯏꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯤ ꯅꯄꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯀꯧ ꯑꯁꯨꯝꯅ ꯃꯨꯟꯅꯥꯟ ꯃꯥꯏꯄꯥꯛ ꯑꯁꯪꯕꯤ ꯃꯦꯝꯇꯣꯟ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯄꯥꯟꯃꯤꯟꯅꯈꯤ